Pausida Yumpum Uibamaru Pau Khara update Taujari. Saddle tribe one bagi recommendation Thatrapadi Akan Bakong Sang Lagane STDCM. Manipurgi yellow Purup Uriba Mitai Maide for point Dagi saddle tribe list the Salananaba Lengakna. Atuamatam the center recommendation Thatrapati Makal Makakage Akan Bakong Sang Lagani Aina saddle tribe demand committee. Manipur STDCM na Oikhre. Report Labor Workers Union Manipur WUM gi office the Pangthok Pawi Mipam Amada Wangang Laduna STDCM gi General Secretary K Bogendra Sina High Mitai Maitei for possible scheduled tribe list the Chalanda Pakomja Lisingani Taragani Toge December Tadaki Committee as the Makal Makaki Kongsang Sing Sangs in the Lakibane Kongsanga Sigi Sarukamo and Komza Lisingani Taragataruki September Taragani Abdi Komza Lisingani Taragama Pagi Mars Taragamari the Lamdam Asiki Miwilaki and a Tindono for Pasibo. Este listas alalu Idon Asoba Miam Gerelisu Pangtoki Balai Krabane. Sahiasiki Wenasa Mars Kulumdoidagi Auduna Lamdamasiki Tongan Ba Mafum Kiada Wakan Mipam. Public meeting awareness campaign in Basang Sinduna Lake. Adubakovic Kifibam Pasilak Tabanamaram Oiduna Aprin Taragama Pantaki Matam Karaki when a Kongjang left on the Lake Hibane. Committee Asika Maripo Laka Hiramasiki Matang Tanka character Unadun Wari Saraki Balakre. Luina the center Gimari the Boloisang sing the Sukar Kan memorandum Bisin Gravane. Manipur Laka Wari Sanaba the committee na Taliba Dimanasi Yamna Maramsai Amarita Bakta. On Tonabahonagani Aina Kar Kanatazaba Biragravane. Se Minister Masam Nasuwa Famasi Janning Aina Fondora Kibalai Gravane. Atopapau Amadana Total Shutdown Sogat Pasinka Unkanagre. Hills Area Autonomous District Council Bill 2021 Assembly the Wathok Davani Iba demand Toduna. All tribe and students union Manipur Achum the Kaukiba Punkun Marigi Ban Marunda. Ban Sagatpa Puruki Musing Atopa Puruki Mui Kiaga Bisnupur Amadi Sosan for District. Loan of Mapam the Sauna Unkanapa Oikhre. Districtani Asik loan about Torbunki Mapam Karada Ban Sagatpa Sing Missing Asia Angan Badage. Hauna Lambi Ting and Pahonarake. Madu the Mafam Adu Kundariba Atopa Puruki Musing Na Lambi Ting by Yaro Abadi Unkanabasi Torakibane. Adumanam Bisnopur Police Amadi Sosan for Police Namafam Matam Chana Sanction the Palm the Wathok Torakadabadi out to Auge. Police Dagi Pampa Paugi Matung in the House Chatariba Assembly Session Asi the Hills Area Autonomous District Council Bill 2021 Putogu Aina. Asum the Kaukiba Punkun Marigi Ban Asibasakutun Torbung Pazarda Mui Karatorok to the Lambi Ting and Pahonarake. Adubo Tongan Ba Furupsing the Punda Kundaba Torbung Harbamapamasi no protect zone Amadi no protect zone Amani Anna Mangjuna Lepnaki Balapana Kanakumba Purba Matagita night with Kongsang Sanction Bayaro Iba Wow the Yunkanaba Sitora Kibani Aire Makatarakba Atopapau Amadana Namduna Ijat Mangan Bagi Mara Leraba Mui Ama Sahi Mari Padok Bigre Pauminaba Mayambana Boxaba Masanu Bibo Pamlan Bagi Mara Lady Ana Lautokraba Mui Amangasi Special Judge Boxo Impalis Kikuna Fine when the Palising Mangatian Bagaluna Sahi Mariga Tamari Zel the Lane of Padok Bigre Ngasi Koras in a Padok Bigraba Mui at the Impalis District Tangkol Avenue the Git Nang Raisang Semre Sahi Kuntraga Taret Suraba Mark Ngasi Saziwa Zel Central Zel the Video Conference Kutanga Court the Putora Kibani Mark Protection of Children for Sexual Offences Act 2012 section Yet Kimaka the court in Adam Duna Pamlan Big Mara Lady and allowed Hokibane Ngasi Sata Kiba sentence hearing at the Defense Council Maikadi Kanpik Ning Raisang Semre Asi case Asikamari in it Kumzali Sing and Taraga Tareki July Taradagi Zelda Lerakibani Mada Zelda Sahi Homeroom Lakiba Aslam Haki Fatabalam Chatsing Tadok Pangamkre Mark last 10 passed over Bamu Ubana Zelda Torklapamatam da Masagasana of Tabakamatoduna Mahusagum Hingbaki Apambalere Maramasanam Haki Mathakta Quaitaki Atimba Matamki Padok Wabiu Hike Public Prosecutor Ki Makeda Su Kanpikasi Pokso Eki Section 8 Ki Makata Hek Pokminaba Mayapana Poksa Basahi Riba Masanu Pibo Namdrejat Man Bagi Mara Lady Hand Loud Hokrabane Manasatakiba crime singers like a quite good of a Serak Pangan Bio Ike. Court Asina Nakalani submission sikum the Yaklaba Matung the Kanpikasi Sahi Homeroom Zelda Lera Club of the Maki Patabalam Sing Tato Crapsing Adoge. Yanglaga file when the Lupalising Mangatian Pagolon in the Sahimagaga. Tamari Zenda Lane of Padok Pikipere at the Manamak Hariba Padoki Matamase. Mana Zenda Lera Kibaki Matamadu Komtokani Aire. National flag Matakda BJP Piran and Nanbage Wathok Oikhre. Hanagi Uttar Pradesh Minister Kalyan Singh Lake Tabada Mahapo Ikai Kunabaki Taramadagi photograph Amana
social media da Wathok ama thogalakre magi miyang makhada babre masi thuai ki BJP ki alwar bal singba Kalian sing pasagi sahi marfuga mapan subu da thangjar mita lai hida bane BJP na tweet tawra kiba photo da national flag na koppa Kalian sing ki haksang uli adobo maduki tangkai amati BJP ki party ki Firal aduna kopsin ba okay Congress ki senator lusing ba amasung MP Sashi Tharun na Twitter da Wathok adu pokalakre National Anthem sakni ki manungda aigi heart da aigi kutham pagi da magsahi mari court case amathena kiba moina Masagi kaiba piba asigi matangda lengak pariba party atuna kari khali haibado leba kasina soidan mak haiga dabani haibasi aina khali haina bagna tweet tawke Anoba India da India ki flag ki mathakta party ki flag thambasi janarabra haina jut Congress ki Chief Srinivas B na haike leba ki mathakta party na leire masu ong ki Firal adu ki mathakta party ki Firal na leire BJP di mahausa ni nungai taba pokte Ningam da balite awa babok te haina samajwadi party ki wangang loi ganasiam tiwari na haike Kabul airport no mai kapada amasire Kabul airport da sakang da khulai pai basing ka Afghan guard singa mai ka na bada guard amasigre Mona ki badu da US amasu German lanmi sing chau ki haina Germany ki military na haike airport adu ki awang thang gate adu ki manakta US force sing da mateng pangli bahana ge government lanmi na ayam poina Afghan guard sing da airport adu ki mapanda gi Sniper amana no wake up lakibadaki kuthongna badu haukibani aina CNN na aike Asokwa Afghan guard ahum airport adugi manungda leiba fil hospital amada layengki na wake up lakibaduki matung hausik phiba madu laksille ani airport aduda leiba NATO official anina haike Taliban airport adugi mapanta makoi fighters sing mathok tahon ki amsung makoina mafam aduda makal khragi ing tappa purakna na bahona ke mito leiba ki troop sing lokthop ki aroiba matam lochilak paga Kabul airport ki Gate sing da nekai na pada Afghan tarit ki mito leibak ki trop sing lokthok pagi aroiba matam loi silak paga Kabul airport ki gate sing da nekai na pada Afghan tarit sikhi bage no magi matung arang no maising nimit da Taliban na airport udu da pulli me khot posing atu phuraga tak thoke sagol sen namki matung dei khot thok na ki sing dagi asi basing amada phang khidre natragana Hingsa ki thogdok ta ki train city ki hamrom ki hospital sing da leiba doctor Nipana Reuters ta phangdoke Nagalamarom da Panjashir Valley tamna fighter sa kaya thajin kre Taliban Hauki basayul da mafamatu ki militia group sing ko tata ki bawang thangba Afghanistan ki district ahumadu Taliban force in amukhanda kodum jan kre aina wangang loi amana ngasi phangdokre Taliban August tara ka manga da leiba ki konung Kabul paisin ki badu ki matungda makhoi ki mayuk da kholai pai bagi athing bagi hanba kudam sing ki marungdagi amada Baghlan province ki Pano de Sale Pul I Hesar ko district sing adu mafamatu dage Malaysia group sing na paisin ki bari asining thokawa na mit phawbode Afghan force na district sing ado amukhan na paisil lemusung Panjashir manak Badaksan Takhar amasung Andarabad su Taliban force na laikre ado mo na bag lising ani amagi mamagda Kabul ki awang nongsup ta Taliban da ating bapirak kiba cinglam ki mafam Panjashir Valley da legendary Mujahidin commander Ahmad Shah Masud ki masanupa Ahmad Masud na mahako yaba force sing punsin kire kadigmat Taliban Forcing na baile edu da changna bahona rupa tara badi thingani hena na masuk na wasakre Islamic Emirates asigi Mujahidin chakya Panjashir state madulaksina na ba sangsin kre ana group atuna makhoi ki Arabic tweet account dai rakhe province ke amrum dagi government forcing Panjashir da lakhre hain Ahmad Masud na Al Arabiya broadcaster da phangdoke achum na miyam gi mifam kokhre Manipur Legislative Assembly Hill Area Committee na bukhala kibadi Hills Area Autonomous District Council Bill 2021 ki batangda Naga Hoho scholar politician Mahiroi Lusingba lawyer social leader sing oiba punba miyam gi mipam ama ayeng nong tilpung ama taba matam da sing mairong Adim Jati Complex dagi amiti holda kaukre Asum General Secretary SR Andriana Thadorakpa Jerola mana ai Bill ase hojik sa thariba State Assembly is da puhat kidaba asi yamna leibak thibane Asing bathong asi bajaring da bapang doktor nga si state asi kinaga ta mapam punamak tapung kunmari gi waiba general strike au gibasulai kre makata na bill si state assembly da pukana da bakari kan bakong jang sin geda gi haiba dokana na ba hayang gi mipam asi kau kibani aina serolas na makata na aige aroi beda content sing asi gi maru waiba pau khara asi ba pau dam jariba Manipur local news YouTube channel amadi Facebook page asi dagi yang biri bu punamak patha ga chari channel lesson adom da kanara badi subscribe to video person subscribe to video mo na like and share to busu ka wi ko pam po amukha na thara sari